Prem review Psychic Kusuo. Psychic Kusuo hariba movie asina aikhoid uning libasi. Angang macha amabu hek pokpaga numit kharaning matungda mahak asi wangang mathoklami. Madugu simatakta mahak asi yamna sakti lerba anga amo irakhi. Adudi mayang wari lomda mai onselasi. Psychic Kusuo hariba movie asina horokpada matai manaw mo aikhoid uhalei. Makhoi na si luhong matungda angang phangdabadagi matha saraduna doctor kada makhoi laing machalami. Adubu sahi jamna matungda makhoi nigi macha phangjarami. Pololiba angang asigi maming subuni Kusuo kauriba sisu. Kusuo na polo matung numit taranigi matungda mahak asi wangang mangamlami. Asina maram oibana mahaki mamampa asi yamna haraujarami. Matam asida mu Kusuo hariba angang macha asi yamna sakti leibana maram oibana mamampa gi mamangda paidu lerami. Masagi maung asi oibada mamampa asi yamna pakhapamadi phoromi. Asumna sumatam hokibana mu makhoi gi macha asibu test tawnabagidamak laboratory amada thabagi mahuta makhoi na angang asibu yoklage haiduna makhoi gi maimasi thamlami. Asumna sum matai manawni sina macha Kusuo asibu jengduna yamna nungaijarami. Marak thatna marup singda karigumamta hairamge. Bharat ki thajaninga oiraba mas thada pangthokkodoriba IPL gi maramda hairamge. Platform asi yamna faurba Bengali gi actress Madhumita Sarkar ga pulli most player bu loktharaga cricket football amadi tennis pu jengbiu aduga lupa chani amasu bonus phangbiu. Most player da masana aeroplane paibi slot amadi jili jauri. Dawsu jengbiu international platform da bonus lawbiu download toksinbiu link adu comment da haplamge. Amadi nungaibiu Facebook ta review piubuda most play gi oina lupa chani amasu phangani. Aduga marupta refer tawbuda lupa lising amanga chani su phangani. Most play da kaba tarbadi lathokbasi matam amekta da jai. Yamna laina hapchin basu jai phone pay google pay natraga bank transfer da. Haujimak jauksan view link adu comment da haplamge. Aduga lupa chani amasu phangbiu most play bu lokthabada. Matam asum horokpana mu Kusuo asi yamna chawraklami. Adubu Kusuo asidi maki masa asida sakti yamna leiba tarbasu maki sakti asidi mathongram chadaba sakti orami. Tasengmadi maki sakti asina casino da chatuna paisa tanbasu jaramde. Madugu simadakta sakti sub sinaduna nupi ke habasu mahana nungsibusu ngalmamde. Amuksu Kusuo na mahak masa matomna sumna khalami. Mahaki masara yaureba sakti asibu Muhammad Silariba Musing asina Kankiba Tarvadi, Marks Kudungtiba Tolagani Haiduna, Masara Jauriba Sakti Sibudi Mahana, Miyamamang the season Ramde. Amuksu Kusuo Masara Jauriba Sakti Si, Yamna Kanmana Bramobina, Maki Makokta Antenna ni Hablami, Hariba Antenna Nisina, Maki Sakti Sibu control to Muntamlami. Mahana Karigimo Makokta Antenna Habli no Haribasu, Karigu Mahana Antenna Si Hapta Batarabadi, Maki Sakti Si Kanmana Bramobina, Pitribisi Luina Kaiga Durivani. Amuksu Kusuo na maki class leriba musing asibu maki sakti sub sinaduna mangoda jengalamde mahana karige sumna tawribuno haribasu maki makoga jawriba antenna asi makhoi class ki chatra sing asina khangdanabagi damak oirami hariba matam astadi makhoi class asida ojama laktuna chatra sing asida asumna haraglami aikhoi gi school asigi chai khuding pangthokpa festival adu mathangi tha asida oire karigumba chatra sing asina Festival ge rule singak tabida katukaran tawba tarabadi aikhoi gi school gi festival asibu punsi supagi na thingjeng khini harami masing matungda oja asti Muhammad stik sakhirami asing matungda Kusuo asidi makhoi gi school gi asigumlaba festival asi pamdabna maram oibna mafam kya ra chatur mahangna matam lenthoktur lerami amuksu Kusuo na sumna khalami makhoi gi school gi festival asida mahakti performance amata tawraroi mahangna performance tawbugi mahuta Muhammad Silariba Sartre Singh Tawriba Sibu Mahang na Jengselage Kudungtiba Toktanabagidaba Kanu Lerami Hariba Matamastadi Makoy class asida hero Haina Kangna Nupa Malaglami Hariba Nupa Asana Muhammad Silariba Sartre Singh Asida Sumna Harami Aikoi Giskun Gilakliba Festival Asida Aikoi class Asina Tongan Tongalba Program Kaya Otuna Makok Tanabo Honatsi Harami Adu Muhammad Silariba Topa Sartre Kaya Manadi Hero Hariba Si Janinglamde Makhoi class asi loiraga Kusuo na class take tholokko matam astadi nindo kaubu nupa amana Kusuo gi manga laktuna maki masina sib khumjalami adubu Kusuo nadi nindo na tawbasi yamna sawnilami amuksu Kusuo na loine khawmangalami nindo haribu nupa asi makok chakpami amani adugu smatakta Kusuo gi sakti si yamna kanmana maram obna mahanga leriba maham masidagi meter chani lapa maham da leiba mi singna tawba thabak singa si mahang loine khawmangalami Adudagi amuk nindo haribu nupa asina Kusuo da sumna harami aikhoi gi school gi festival asida utnabagidamak aikhoi ni na nung kharabu khuluse harami adubu Kusuo nadi nindo na haribu se tadabida Muhammad sida gi chatlaga haina lakko matam astadi Kusuo gi mamangda amuk
सन कौबु नुपा अमा लाक्तुना कुसुओ दा सुमना हाइरमी अखोइगी संस्था सिदा हुजिक डार्क रे यूनियन हाइन खंगनबो ऑर्गेनाइजेशन अमा लई हाइरिबो ऑर्गेनाइजेशन सिना अखोइगी पृथ्वी सिबु लोइना थुगाइनबो तौरी अदुबु वरि सिंग असि मोहम्मद सिदा आइना लीबा तारबदी मोहम्मद सि लैरिबा सात्र सिंग असि लोइना खंगिबा तारे स्कूल सिग मथक लीगे हाइदुना सन्ना कुसुओ अमदी निंदु मखोइनि सिबु स्कूल सिग मथक पुदु लाक्लमी अदुदगी सन्ना लेटर अमा पुथोक्तुना कुसुओ दा सुमना हाइरमी अइना पुथोक्लिबा लेटर असि जाउरबसि डार्क रे यूनियन हाइरिबा कांगुदुन थारकपनी मखोइना चिठी असिदा इरगलिबा सिसु अखोइगी लाकदुरिबा स्कूल की फेस्टिवल असिबु मखोइना थुगाइनबगिनि हाइरक्लमी अमुक्सु सन्ना कुसुओ दा सुमना हाइरमी डार्क रे यूनियन की कांगु असिना अखोइगी स्कूल असिदा अमांगबा थोंगदबा सिबु नंगना मुदु कनबियु हाइरमी मसिना मरम ओबना कुसुओ नसु सन हाइरिबा सिजारमी अदुगा मुसु कुसुओ न लोइना खंगमंगलमी माक्ते शक्ति यावबनिना मखोइगी स्कूल असिदा अतोप मियोय कनामतन अटैक तौरला हाबसि लोइना खंगलमी असुमन जुम मतम हौखिबनमु मखोइगी स्कूल की फेस्टिवल जौरक्रदबा हप्ता अमा वालिंगे मतम असिदा कुसुओ न माके क्लास दा फमलिंगे मतम असिदा नुपी खरना यामना लापम हमदगी लागमय मखोन तारमी अदुदगी कुसुओ न लोइना खंगमंगलमी लांगलिबा मियोय सिंग चे अतै कनाम तोरमदे मखोइगी स्कूल असिदा तमलिबा कोकोमी हाइना खंगनबा मसक मतौ यामना फजरबा नुपी मोरमी हाइरिबा नुपी सिबु मखोइगी स्कूल की फेस्टिवल असिदा सेलेक्शन तौदुना मखोइगी फंक्शन असिदा यावनबगी ओरमी करिगिदमक कोकोमी हारिबा नुपी सिबु खल्लिबनो हारिबसु मखोइगी स्कूल असिदा मसक फजबसि महान ओरमी हारिबा मतम स्टडी कोकोमीना मुक महागना फंक्शन असिदा जाउननबा सादुना माकी ममांगदा लेरिबा नुपी अमदा सुमना हाइरमी अइगी महुता नंग ओइना थो हाइरमी अदुदगी मुक कुसुओना कोकोमीना हारिबसि करिनो हाइना माकी शक्ति सिबु सिनदुना येंगबा मतम स्टडी महांग लोइना खंगबा ngamlami कोकोमीना तौरिबसि मचिन थिजेनरिबनी महाना करिगुमा फंक्शन असिदा यावबा तारबदी महांगना माइ पाकलगने हाइबसि मसाना खंगबदगी नुपी अमदा तौ हाइदुना हंजन हंजन हाइजन बोइरमी असिगुम्बा मयामसि ओबना कुसुओना मोहम्मद सितगी थोलको मतम असिददी कोकोमी हारिबा नुपी असिना कुसुओ सि पामदगी माकी मतुंग इनदुन लाक्लमी करिगिदमक कोकोमी हारिबा नुपी असिना कुसुओगी मतुंग इनरिबनो हारबदी ngasidigina hapta kharagi mamangda kokomi hariba nupi asina kusuoda nungsi hariba matam aduda kusuona mahangna hariba chitadabida chakhirami masigumba mayam asi obanam kokomi na sumna khalami asuk phajaba aina mangonda nungsi habda mahangna yadabasi karigino haina amuk kusuogi matung tanaduna mahangna kusuoda soke haina tawba matam mastadi kusuona mangondagi leithoktuna mahakni maham asigi mangkhirami adudi kokomi na sumna khalami kusuona mahakki mamangdagi mangkhiribasi माकी वखन ओरंगनि हाइनसु मसामन खंजदुन लेहौरमी अदुगि सुमदक्ता हारिबा नुबि अस्तिगी कोकोमीना कुसुओ हारिबा नुपा असि पामबदगी मतम पुनमक्ता कोकोमीना कुसुओगी मतुंग इनदुन लेरमी असुमन जुम मतम हौखिबनमु मखुइगी स्कूलगी फेस्टिवल मतम असि जौरलमी हारिबा मतम अस्टडी छात्र सिंगसिन खुलकिबा नुंग सिंग असिबो मोहम्मद से लेरिबा छात्र सिंगसिन लोइने जेंगदु लेरमी अदुगि सुमदक्ता मोहम्मद सिदा एरन हाइन खंगबा नुपा अमना नुंग अमु पुखलमी हारिबा नुंग असिदा अंगांग मसुगी रंग अमसु तैरमी अदुदे कुसुओना लोइने खंगमंगलमी अंगांग मचुगी नुंग पारिबा एरेन हारिबा नुपा असि ngasidigina chai kai mamangda hingnu lerakhiba lanmige kangu omana एरेन हारिबा नुपा असि मोहम्मद सिदा लाइक तमनबु थारकपने हाबिसि माना खलमी अमुकसु कुसुओना लोइने खंगमंगलमी माकी नुंग तैरिबा अंगांग मचु सि रंग नति मियोबिगी इने हाबिसु माना खंगलमी असिगी मतुंगदा कुसुओना मखोइ क्लास असिदगी थोरक्तुना लाको मतम स्टडी कोकोमी हारिबा नुपि असिना कुसुओगा थेंगनरबगी दमक कुसुओगी स्कूल लेरिबा उपुसिदा पोसै क्या अमा हापचंबदा नतना अतोप थबक क्या अमस तौरमी अदुबु कुसुओनादी कोकोमीन तौरिबा थबक सिंग असिदी महांग हाना मांगजोंना लोइने खंगलमी अमुसु कोकोमीना कुसुओगी मतुंग इनदुना नुंगसिरगे हाइना फोंगतोके हाइना लाको मतम अस्टडी मोहम्मद सिदा कोकोमीबु नुंगसिजबा छात्र क्या अमा लाक्तुना कोकोमीदा सुमना हाइरमी अखोइगी स्कूलगी फेस्टिवल असिदा मिस कंटेस्ट थोकदुरी मिस कंटेस्ट सिदा नंग याव हाइरमी तंजा से खुदोंग चाबसी कुसुओना लौदुना माकती मोहम्मद सिदगी चटखिदुना माकी शक्ति सिबु सिनदुना मु मैजिक शो तौ मोहम्मद जौरक्लमी हारिबा मतम अस्टडी मोहम्मद सिदा मैजिक शो तौरिबा मियो असिना छात्र सिंग सिदा तोंगा तोंगालबा मैजिक क्या उल्लगा हाइना तौरमी अदुबु कुसुओना दे सुमना खलमी मखोइने मैजिक तौगदुरसिदा असोइबा यावदनबगिदमक माकी शक्ति सिबु सिनदुना मोहम्मद सिदा कंट्रोल तौरमी असिगी मतुंगदा मैजिक तौगदुरिबा नुपा असिना मु मोहम्मद सिदा लेरिबा छात्र सिंग सिदा सुमना हाइरक्लमी अइगी इसा अपुनबा सि जोलिना लोइने पुछंदुना हौजि बॉक्स असिगी मनुंग चंखिगनी अदुगै मिनिट अहुंगी मनुंगदा मोहम्मद सिदा मांखिगनी हारिबा मतम असिदा अइगी इमा असिना मोहम्मद सिदा लेरिबा थांगसिंग असिबु बॉक्स असिदा थिंजिलकनी हाइरमी अदुदगी नुपा असिना मनुंग असि चंख्र मतुंग असिदा देमु कुसुओना नुपा असि खुदोंथिबा तारे हाइदुना माकी शक्ति सिबु सिनदुना बॉक्स असिगी मनुंग चंगललमी अदुबु मतम असिददी बॉक्स असिगी मनुंग चंखिबा छात्र सिदि
box asigi manung leremde masigum mya masi obina Kusuona box asidagi mahak tholagaina tawba matam astadi maki shakti asidi amuk sijena kiba tarbadi minute 10 di mahak amuk shakti si sijena bangamamde masina maram mono mahak na mosumna khalami nupi asina box asida thang thinjalakpa tarbadi mahak se soktana bagidama masa matomda control tawjaraga haina khalami adudagi nupi asina mahak na leriba box asida thang mathang thinjalaglami adubu Kusuona di thang thinjalagliba si masa matomda soktana bagidama hona jarami amuksu magic tawriba nupi asina maham asi leriba satra sing asida sumna hairami aina hojik thang asi thingjamal lorabanina hairiba box asibu JCB sida janduna leimai da thadagani hairami adudagi nupi asina box asibu JCB sida jalanduna leimai da thadarakpa matam asidi box asina leimai da yaudringa matam asida Kusuona maki shakti asibu sinaduna box asigi manung chongkhatuna maki masa asidi kanjarami amuksu nupi asina maham asi leriba satra sing asida sumna hairami hairiba box asibu aina mo mai thadokani haiduna kerosene myam haijanduna mai thaba horolami adubu Kusuona di box asigi manungda maki shakti asibu sinaduna ice loin olalami asina maram mobna mahakti mai chakpangalamde amuksu nupi asina muk satra sing asida sumna hairami hairiba box asimu dorja asina takhaiduna loin thugairagani hairami adudi dorja asina takhairagani lakam matam astadi Kusuona box asigi manung leriglibasi minute 10 pharami masina maram mobna Kusuo si maki shakti asibu sinaduna box asigi manungdagi tholaglami hairiba matam astadi box adugi manunga changkhiba jadu tawkhiba nupa adusu maham asi laklami masina maram mobna satra sing asina jadu tawriba miyo asi loini janglami nakal amoromdana kokomina maki marup singna makoigi school gi festival asida miss tokpagi haibasu maksu jarami asigi matungda kokomina miss tokpasida yaurgana lakamatam astadi makoigi miyo sing asina kokomi khalibasidi miss tokpagi oramde mahakti just sama oinabagi orami masina maram mobna maham asi leriba satra sing asina kokomu khaliba oja sing asida yamna saunung mamadi phorami hairiba matam asidi miss tokri maham asida san hairiba nupa asi lerami adubu sanasu kokomi asi just oina khankhre haiduna saurduna mahaksu maham asidi thokdun lakam matam asidi masada phi amuba ngata ko pamiyo ma thengnarami thengnarba miyo si atai kanam to ramde dark ray inwengi miyo orami asig matunga nupa asina sanasibu dark inwengi meeting tawba maham asida pudu laklami hairiba matam asidi sana dark inwen regi mako oiriba moonlight haina khangnariba nupa asiga thengnarami adudagi moonlight hairiba nupa asina muk san sumna haraglami aisu nangumlaba ichamchamba miyo amani haraglami masigum mayam asu banung sana khutong chaba laworduna dark inwengi miyo asida sumna harami aisu yamna shakti lerba nakhoi inwengi miyo amani haraglami amuksu sana machin sijenaduna maham asi leriba miyo sing asida sumna harami dark inwen regi shakti yarba miyo amana aigi sa sing manung changduna school asida loson thamliba bon tare pu lawbla lebani hariba bon tare asiba khoina phangma ngamlabadi sangsar siba khoina lona khudum changadurubani harami sangi wa stafda maham asi leriba dark inwen regi nupa asina san sumna harami nangna akhoi dark inwen gi shakti leriba miyo ma abatarabadi nangna akhoi gi makok oibi harami adubu sanadi pakhom asum pirami ai na khoi gi makok oiba ngamloi harami adugu musu dark inwen gi miyo asina muk sanda sumna harami school asi leriba bon tare adubu akhoi phangla matungda bon tare adubu thugairasi bon tare adubu thugaiba tarbadi akhoi sangsas ki makok oiragani harami hariba matam study muk sanna machin sijena duna mo dark inwen gi miyo singista sumna harami hariba bon sing adudi aina hana thiduna thugairage harami sanna karigidama asumna haribano haribasu dark inwen gi miyo sing asina bol adubu thugaidana bagi oirami nakal amuromdana mo hero hariba nupa asina maham asi leriba satra sing asi lauduna sumna harami akhoi maham asida marathon chenabagidama riri tawrasi harami amuksu hero na nindo da sumna harami karigumba akhoi lamjen tanabasida mai pakko miyo aduna kokomi hariba nupi duga minute 10 bu koi bichaminagani harami asig matunga satra sing asina lamjen chenabagidama horko matam study Kusuo namuk lamjen cheliba satra sing asi soktanabagidama mahaki shakti sib sinaduna control tarami asig matungda makhoi gi lamjen asi adum chelako matam study hero na nandodagi lamjel asi ngamnabagidama traffic rule kya bu thugaiduna mahana kana cheraglami adune Kusuo na makhoi tawriba sing asi asum tawba tarabadi gari na lona thomba tare haiduna gari sing asi budi Kusuo na mahaka shakti sib sinaduna makhoi lamjen cheliba sidagi lakthoklami asig matungda hero amade nindona lamjel achi adum chenu lak matam astadi nindo asidi shakti yawbuna maram oibra mahakti colding mo thaktuna hero na kanna lamjen cheliba sidagi mahakna hengra kyana taromi masigum me amasi obnung hero na wakhan jamna nungai tarduna lamjel achi kanna chelaktuna makhoi gi panthungba masi yawr gyana tawum matam astadi nindo na mu mahagasi hengkal gyana taromi
Hariba matam asida Hirona machin sizinaduna Nindo sumna harami nangi nakanda Kokumi leida harami adune Nindo na muk Kokumi leibra haina mamai leithokduna yengma matam asidi lamdi na sida Hirona mai pakhirami asina maram oibana Nindo asi thawai yamna nungairamde nakal lamuramdanu makhoi school asida Eren hariba nupa asina maki upusibu hangtoktuna yengma matam asidi makhoi dark regi team gi chithi kya ama lerami hariba chithi sida ngasumni irami Eren nang akhoi school asigi maningda lau akhoi thengnasi harami adudiki Eren na makhoi school asigi maningda lakku matam asidi dark regi music asi loina lerami hariba matam asidi dark regi music asina mu Eren hariba nupa asi khangmonglamde masina maram oibna Eren da karimta koramde hariba matam asida mu san hariba nupa asina school asida losan leriba bolani bu pudu laklami adudagi dark regi music asina mu san da sumna harami photo asi amukta jengo photo asi yauriba si Eren hariba nupa aduni Eren hariba du nangna khangbra harami adudagi sana mafam asi leriba music asida sumna harami Eren hariba nupa adu mangna chakhribasina harami asing matungda mafam asi leriba dark regi music asina mu Eren asi hana bagidamak makhoi mafam asida kan mongda fight tangnarami nakal lamorom nanon Kusuo na makhoi school asida khudongtiba thoktanabagi mahangna control tawnabagi kan hohanarami adubu Kokomi hariba nupi asinadi Kusuo asi pamana maram oibna Kusuo gi matung inaduna lerami adugi su matakta Kusuo su upai leitraduna Kokomi ga chaminaba tarami amuksu Kokomi na Kusuo da sumna harami but ki yum adugi manunga changlusu harami Kokomi na karigidamak Kusuo da sumna haribano haribadi Kokomi na Muhammadu chatpa tarabadi mahangna kisanaduna Kusuo gi masasi mahanga thengjenabagi oirami hariba matam asida mu Nindo hariba nupa asina Kokomi gi manakta laktuna maksu jawga harami masigumba mayam asi obna Kokomi na silliba plan asi loina kairami adudagi makhoi ahumna mu but leiriba maham asi lakho matam asidi maham asida but sajanab leiriba sing asi ubada Kokomi asi yamna kijarami adubu matam asida but amana mu makhoi ahum asi kielakaina tawbu matam asidi Nindo gi khadang asi ubada but sariba mi asi masa matamna maham asi wanthakirami asig matungda makhoina maham asi leiriba but ki makeup asibu makhoi masa asi taisanduna makhoi manung asidagi thoroglami masig matungda makhoina washroom amada changduna mamai tathoko matam asidi Nindo na Kusuo gi anob asi laurami hariba matam asidi Kusuo asti mahaki anob asi uptabana maram oibna mahaki shakti amadi maham asi thokba horoglami mahaki masadagi thorogliba shakti sisu icham chamba shakti oramde mahakna yengba matamda mahakna yengliba miyosu nung loina olami asina maram oibna mahakna hanba jengkiba mahaki maram Nindo asidi nung onkirami mahakna yengmana maram oibna amuksu Kusuo na loina khangma ngalami mahakna yengbada nung onkirba Nindo gi masa asi pung kumari gi matungda asengma masa olakani masina maram oibna maham asi leiriba sarta sing asina jingnaba si phaudanabagi Nindo gi nung olaba murti asibudi makhoi school asigi mamangda asaba murti ni haidun ulami adugi sumatakta maham asi leiriba sarta sing asina maham asi leiriba murti asidi asengma mi mali haidun yengadu lerami asigi matungda Kusuo na mahaki mamit asibu usanduna mahaki anob asibu thiba lakpa matam asidi atopa sarta kya amana mangona jenglami masina maram oibna sarta sing asi nung loina olami asig matungda Kusuo na atopa ka amada changlakpa matam asidi Kokomi hariba nupi asidi ka asi lerami adira Kusuo na mu Kokomi da sumna harami Kokomi nang maham asidi yamna thuna chakro harami adubu mu Kokomi nadi Kusuo na maonda harigliba asidi gyan amada taramde hariba matam asidi Kusuo na leriba ka asigi nakanda Eren phattaba dark regi miyosing asiga fighting tawnabasi Kusuo loina urami adure Kusuo na Eren da sumna harami nange anobadubu engonda mukta piro harami masigi matungda Kusuo na anoba asibu upsanduna maham asi leriba dark regi miyosing asibu maki shakti subsinaduna maham asigi loina chelankirami asigi matungda Kusuo na asumna khalami hojikti dark regi miyosing asi aina loina maham asigi tanthokharbanina school asida khudongthiba amada thoklaroi haina mahana khalami adubu matam asida mu Kokomi si maki mamangna laklami amuksu Kokomi na Kusuo da sumna harami akoi hojik matai manau sabagi game ama sanagaduri game aduda aikoini na itenau sasi harami adubu Kusuo nadi Kokomi na haribasi jaramde hariba matam asidi Kokomi gi marup sing asi maham asida kana jalaktuna Kusuo da sumna harami Kusuo nangna karigidama Kokomi ga adum chaminaribno nangna sum tawba tarabadi nangbu aikoina soina fuduna khudongthiba tholagani harami adubu matam asidi Kokomi na maham asi lakliba miyosing sta sumna harami nakoina karigidama Kusuo da sumna haribano haiduna Kusuo makhoini si maham asidagi kana chelaktuna miyosing asidagi nathonabagi laklami madugi simatakta makhoini na ka amada chelaktuna ka asigi thong asibu thingjelami hariba matam asidi ka asigi mapanda lehoriba miyosing asina thong asigi so asida
yamna kanba gam ama napsalami adude kokomi na mu thinggeliba thong asi hangtok haina tawring matam astadi Kusuo na mahaki sakti sibu sinaduna kokomi de jenglami asina maram obna Kusuo na loina khangba ngamlami siliba plan asi kokomi na loina tohonbani mahana karige sumna tawribano haribasu makoini ka asi leiba tarbadi kokomi na mangonda nusi harakani habasi Kusuo na khangba ngamlami asiguma mayam asi obna Kusuo asi maham astagi chatlaga haina toromi nakala monomda namuk dark regi myo singa sina arena sibu hana bagidamak yamlaba mi kya pudu laklami adubu matam astadi arena mahaki rob asibu mu Kusuo da pirami adubu arena sdi mahaki rob asi Kusuo da pikibana maram obna mahaki mamit asi fajana uramde asig matungda maham asi leiriba myo singa sina arena sibu halaga na lakam matam astadi Kusuo namu mahaki sakti sibu sinaduna arengum nakal lakli myo singa sti loina mangan kirami asig matungda Kusuo asi mahaki sakti asi yamna kanman man maram obna mahaki maham asi wanthadun leikirami matam asida mu kokomi na Kusuo asi wanthakibana maram obna thawai nungaitraduna Kusuo asi jengjadun lerami adubu kokomi na mu Kusuo gi makokta thinjandun leiriba antenna asi urami ade kokomi na Kusuo gi makok jawriba antenna asi lathokpa matam astadi Kusuo gi asengma sakti asi maham asi tholoktuna maham asi thabak tawriba miyoi sing asi makoi thabak sing asi loina pheloirami adubu hariba matam astadi Kusuo asi gyan taraglami adude Kusuo na mu mahaki makul asi mahaki manakta leiriba table asi thengmu matam astadi table asi masa matunda loina kaikhrami masigumba mayam asi obna kokomi asi yamna pakhaladuna maham asi chelaga hana toromi masig matungda mu Kusuo na kokomi sumna harami nangna aigi koktagi lakthokkiba antenna do piro harami adubu hariba matam astadi ikhang khongduna makoi leiriba ka asi urunga to onsalagami adude Kusuo na loina khangma ngalami makoi leiriba sidi makoi gi prithvi sinate spaceship tani haina khanglami asig matungda mu Kusuo na mahaki sakti kharabu sinaduna kokomi asibu mafam asida wanthalami tanja asi khudong chaba Kusuo na lawduna makoi gi space ta pairleriba jum asibudi makoi gi school asida mu tahalami amusu Kusuo na sumna khalami aina tawriba thabak sing asi aina maham asida thokla matungda maham asi leriba miyoi sing asida aina kari pakhum piduna miyoi sing asibu gyan tahangadru haina mahakna wakan khalami adudagi Kusuo na mu masa matumna sumna khanjarami aigi sakti sing asibu sinaduna aina miyoi sing asi leiminabasi aina leiminadabida noma numinaba mangjongna aigi punsi asina leiba tarabadi maham asida khudong thiba thoklibasi loina faragani haina khalami sinasi ulaga movie asi garobo orami mayano movie asibu nungai biraba tarabadi channel asibu sungcho choidna subscribe tawiramu